Kongba maru laifamda ngasi lai khuramlingeda Kuki terroristsingna nongmai round tararong kaptharaktuna landa silakre nongmai kapsilakpada chenabani haiba KNF gi mioi mari phare Manipur gi maru eba laifamlen ama oidiba Imphal East ki Sagolmang police station gi manungchana leidiba Kongba maru laifamlenda ngasi lamdam asigi miyamna lamtagi nongma panba numit asida lai khuramna bohonaringai gi matamda Kuki militant singna singthaktagi nongmai round tararong kaptharakre Kuki singna nongmai kapsilakpa sibu yamna kanna yaningdaba phongdoktuna ngasi nungthil maikaya dongge mama oibising kaya thoraktuna isika outpost mamangda lambi thingbagi khongjang sangsinkhre thodok adugi matungda security force na kana mongda thi humbagi thabak sa thabaga luinana nongmai kapsilakpagi thodok aduda senabani haiba KNP gi mioi mari phagat pangamle haire pause sina hai ngasi yopung 7:35 rom taba matamda ongba maru laifamda lamtaki nongma panba numit kamari leinana laigi thoram pangthongna bohonaringaida singthaktagi Kuki singna nongmai ron tararong kaptharaktuna lai khurambagi thoram adu thugaina bohonarakre adumoinamak laigi thoramdi mapung phana pangthokre haire pause sina lai khurambada saruk yakhiba khunja singdagi phangba pawgi matunginade Kongba maru lai phamlenda ngasi lamtagi nongma panba numitke laigi thoram pangthoknaba lai committee gi mioi sing yauna khunja kharaga punna mioi 15 rom lai phamlen asida satuna laigi thoram pangthokna bohonakhe chairaksida Kuki terroristsingna jingthaktagi nongmai ron tararong kaptharakpagi makhol take lai committee amadi khunja singna lai khuramba sangbaduda Imphal East District Police ki Additional SP Operation amadi Additional SP LO amadi Police amasung CRPF ki person singsu yauki haire pausina hai Kuki terroristsingna singthaktagi nongmai ron tararong kaptharakhiba duda lai khuramba lakhiba mioi singda aso apan yaukiba leite adubu miyam mipainabadi poki security kangbuna suningthina ngak senduna lai gi thoramdi mapung phana pangthokre lai gi thoram pangthoklingai singthaktagi Kuki kayana tabda nungaitaba karem kathainaba wahi kaya sijinaduna lawbagi khonjel so taki haire thodok asi thokraba matung akoiba maphamsingda Kangpokpi District Police amasung 135 suba battalion CRPF ki team amana Kangpokpi District SP gi makhada thi humbagi thabak sathabada KNP gi kadar mari phare haire parabasing adudi lungok sem kip gen chahi 18 apokpa saiko haw kip gen laifam Faizol village Kangsup Letmilan kip gen chahi 15 Ebenezer village Satmilun tuiboi chahi 19 apokpa Letmang tuiboi laifam Salbung village amadi Thangolun kilong chahi 18 apokpa Sonkhothang kilong laifam Luang Sangol village ne Makoi wahang pahong sathabada KNP ki kadar ngaktani lob asigi kadar gawgaw kipgen Elias Jamin gi makhad thabak tawbani haibasu khangmangam le haire pharaba mioi mari asi Kangpokpi police station na khusinakre makoi gi mathakta case ama lokhatuna makhata na tijin hunjin bagi thabak hawkre haire panba yabadi Kongba maru gi mathakta Assam Rifle suhana dagi ngak senduna leiribani AR sing laina Kuki singna matau karamna nongmai kap tharaklibano marak sida Kongba maru laifamlen lai khuram phamasida mangjawlana security force so deploy tawduna leiribani haire na khulai khusinnakiba nonganbaga Kuki na nongmai kapsilakliba ase hayeng makphaduna action lawgadabane haina Robin mangana phongdorakre India government amadi Manipur gi governor bu yamna ikai khumnaba uttuna arambai tengol na pairamba khulai khudima khusinnakraba hek nonganbaga ngasi Kuki na Kongba maru laifamleda nongmai kapsilaktuna law khongduna torakpa sida India government amadi Manipur governor na kari action Kuki da lawgadawri haina arambai tengol gi PRO Robin mangana social media da thadorpa post amana hanglakle post asina makha badi ngasimak hayama Kuki gi mathakta action lokhatuna phagadabani madungamdragadi maitai da namthak tawbani hain lawgani nakoina ngak senno ngamloidaba oiragadi central amadi state forcing loina interfere tawbirakano aikhoida ki hanbirakano free thabiro aikhoisu amuk lakpara phoibara chapchan tawnarage hainasu phugdorakle nongmai khusinabagi matam governor na numit tareni amuka sangdokre Kuki terrorist na Manipur gi apunba saktam thukaina bu nongmai amadi bom kapsinduna landarake ba dubu thengnanaba maraibak Manipur bu kannanaba lamdam asigi naha kayana security force tagi lut tawkiba nongmai amadi illegal oina seasonariba nongmai sing manang nakpa police station outpost amadi security da surrender tawbagi numit taret nigi matam ngarang loi khraba matungda Manipur gi governor na chayol amagi matam sangdokre hiramasiga mari leinana ngasi governor gi pautak matungina Raj Bhavan dagi thadorokiba cherol amana thasigi kundagi governor gi maikaidagi state asigi sing amadi tampaki miyam maruina aha singna security dagi lut tawkiba nongmai amadi illegal oina seasonariba nongmai sing manak nakpa police
police station outpost amadi security da surrender taunaba chayol ama matam pikhiba adu khulai kya security force da khusinaraktuna positive oiba response phanglei makhata na ching amadi tampaki volunteer singi maikai dagi khulai surrender tawbagi matam sangdokpina ba hairakpa leibana mathang tha march 3 ki nungtil pung mari phawba sangdokle haide numit 8 ni matam sangdokliba asi phawbagi manungda khulai sing security force da khusinabiyo haidiba matam asi phawbagi manungda khulai pikhalakpa singi mathakta legal action amata lokaloi piriba matam ase hek loi kibaga security force na operation sa thaduna khulai phagat na ba thorang lokhatkani handak piriba matam 8 ni gi matam asina aroiba khudong jabani miyamna so lamdam asida santi amadi ing tapa hanjilakna ba hona bada mateng pangbiyu haina zero asina haide panba yabadi ngarang phawbada security force da tongan tongan ba nongmai chahumga somna 8 surrender tawkhre hailiba nongmai singa dugi manungda nongmai chaniga nifu tarukti arambai tengol na khusinara khibani haina manipur police ki PRO gi zero man haide jairak sida ngarang numidang amadi ngasi su manipur gi sing amasung tampa ki tongan tongan ba police station singda khulai kaya surrender tawrokhiba leire haide CC poda losenduna thamlamba khulai kaya phagat khre special commando unit khabai soidasu khulai kaya pikhalakre ngarang surchanpur district police ki manung sanba songpi village amadi Pearson mun village ki akoiba mafam singda chathakiba operation da khulai paiba singna losenduna thamlamba khulai kaya phagat pangamle haide police ki paw gi matungina chathakiba operation adu da phagat kiba khulai singa dodi Excalibur ani empty magazine ani country made mortar pompi ama apikpa mortar pompi round madi medium size mortar pompi round ama wireless head ani BP plate ani base nipat helmet ama 5.56 mm ammunition mangani haide amaronda February 23 dagi 27 awbada special commando unit khabai soida sukulai kya pisilakre haide khusukulai singadu makhata ba thabak lokhnaba haingang police station da khusina kre haide ATG khulai thadokpagi phirep adu mahausa gi tangdoli taba hanjinnabagi thong hangbani haina ex minister NBR na phongdokre arambai tengo gi tengoloi singna khulai thadokpagi phirep laukiba du mahausa gi tangdoli taba phibam hanjinnabagi thong hangbani haina manipur gi hana gi chief minister nongthambam birena thagatpa phongdorakle hiramasagi matangda hana gi chief minister NBR na mahaki ex account thagalakpa post amana hai arambai tengo na khulai thadokpagi phirep laukiba du mahausa gi tangdoli taba phibam hanjinnabagi asoba khongthang amane masina asoba mayon ama chumlagani hai thajaba sauna lay arambai tengona khulai thadok nabagi laukiba phire badu lamda masida mahusa ge phibam hanjilak na ba thong hangbani ongthang asina mamangda leramba ongkhanaba sing khara makai hantahan ba ngamlagani loinana reconciliation stability amasung tungkoina sanagadaba phibam ama sembada asobo mateng oiragani phibam masi laknaba prime minister Narendra Modi union home minister Amit Shah amadi governor Ajay Kumar Balana hona khiba pumnama awangba thakta ikai khomnaba ulle lusingba sing asina waroi sinama puraknaba hona bada asobo thodang laure hojikti ekhoi amata oina tangdo leitabagi lambida khong thangjinduna apunba manipur amasung mapangal kanba india ama sagatna bahona minasi haina anagi chief minister N Biren gi warol asina makhatare suspended animation manung da lengak semnaba BJP gi MLA singna claim tawba mathau tai haina Hareswar na phongdokre MPCC ki vice president Hareswar Goswami na haigre suspended animation leiringai manung da miyam lenga ama mapung phana thamnaba masing suna leiriba BJP gi MLA singna claim tawba mathau tai congress baban da pangthokpa paw gi mefam da amada MPCC ki vice president Hareswar Goswami na Manipur da president rule thamlakiba silenga pairiba BJP gi MLA singi marakta puksel tinadabadagi ohelakibani tha ani gi thamliba suspended animation gi matam loiduna parliament ta mapung phaba president rule ama thamna bahona raktringaida miyamna lengak saba lengak thamna bahona ba mathau tai mahana makhata na hai BJP gi nakna ba miyoi kayana congress party bu ikai ba pinaba tatana honari ngasi maksumiyoi kharana machinda phaba para khara tatana social platform amadi social media da congress party bu kholle masigi khudam sangdam goloina na puthona duna ngangnarabadi congress party na lengak lingaida leramba manipur gi phibam aduga BJP na lengak khiba telaba matam asida yamna khenaba ogane BJP na haukiba sahi khara lengak lingai matamda manipur bu asuki matik laibak thiba phibam amada thangbiram ki haina su phongdoke mai mutpana miyam penadre numit kharane sida manipur da mai sang naidaba ki phibam ama mayok narakle ayuk nungthel amade numidang yauna load shedding toina tawrakle mai mutpagi pendaba sing miyamna sub station da tareba staff sing da taina pham oire amarom da hojik bosem amade kosem gi exam asida mahiroi singna mai mutpa sina penadre mai sang naidaba sina lamdam ase hiram khudimakta sotha hannabagi masak amasu oihalle hiram asida mari lenaba singna miyeng changduiduna chawkhatpa khunai ama oinaba sembada thodang lobiyu miyamna sumai ko laga sijinaba si tokla si haina Manipur State Power Company Employee Association na thadoroko serolamna haire arambai tengol na nat kanbagi mifam ngasi kangla da pangthokre maitai lining nat amadi chana lonsat
ꯌꯣꯛꯈꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯏꯅꯥꯠ ꯀꯟꯕꯒꯤ ꯃꯤꯐꯝ ꯉꯁꯤ ꯂꯝꯇꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯂꯥꯛꯇꯨꯅ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯥꯠ ꯀꯟꯕꯒꯤ ꯃꯤꯐꯝ ꯍꯧꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯆꯠꯅ ꯂꯣꯟꯆꯠ ꯐꯤꯖꯦꯠ ꯆꯛꯆꯥ ꯌꯥꯎꯅ ꯏꯒꯤ ꯄꯜ ꯉꯥꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯟꯅꯈꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯛꯇꯒꯤ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯂꯥꯏꯆꯥ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯏꯁꯥꯒꯤ ꯏꯅꯥꯠ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 36ꯀꯤ ꯂꯨꯆꯤꯡꯕ ꯔꯣꯃꯤꯌꯣ ꯆꯣꯡꯊꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ